Thoubal District ki Khangabokta leiba Wisdom Foundation na sinduna school asigi recreation hall Southern Block ta Nongmagi Oiba Career and Guidance Counselling ki Thouram ama Pangthokkhre. Thouram aduda Wisdom Foundation ki Principal L Subha Singh na Thouram mapu Urban Co-operative Bank Thoubal ki Chief Executive Officer Ahongshangbam Biharjit na Thouram mapu amadi SS Career Solution Imphal ki Director cum Senior Counselor Sanjenbam Silomi Devi na Resource Person oina saruk yakhi. Nungi warol pibada Principal L Subha na hai lamdam asigi tungi yumbiren oirakadoriba mahairoi singbu mai pakpa amadi henna masak thokpa miyoi amamam oihannaba pandamda Thouram asi sinbani. Punsida mai pakpa miyoi amamam oibada isa na amasung mama mapa oiba singa amadi oza singna kari thodang laugadage haiba adu counseling asina khara makhaidi kanaba piragani haiki. Thouram aduda SS Career Solution Imphal gi Director cum Senior Counselor Sanjenbam Silomi Devi na counseling piki. Angagi imung manung mama mapa haibada pinge da kona ma imung da samajam haiba ngahale upu muting thogani ngahale phamu muting thogani ade makon masajam haiba drawing sijam haiba ngangje adugi matungina laposo rangani report ama se interior designer oibe yani in hayab interior designer de ngasa kanano hairagadi yumse saba lora kanda yumsi yumgi manungse phajana ba decoration tawba misibu interior designer hayab hagi sakalakoi matugina mi singe sangadravina mayum saba lora kan mayum zikki yum ano was saba lora mayum cham muki manakta chalaga nogi yum je ene kejar ge haiba matamda yum cham dum yum manga to bisoy yarakani admai to ichare pisa ta lore kai no kan mapasna basa do puning thogopi ba smaina puning thogopi ba mama pa je kya leike ba koi manipur nang adu tamura ga dodoi no thabok su phangoi da basibu nang adu tamura ga dodoi no manipur government gi thabok su leite si hairabani na anang singje masa phandokpa ngamjadre tamnimba line kya amsmoi tawba ngamdre si tawbidaba